ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯣꯏꯈ꯭ꯔꯕ ꯃꯟꯇ꯭ꯔ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯣꯏꯈ꯭ꯔꯕ ꯃꯟꯇ꯭ꯔ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯤ꯫ ꯅꯣꯔꯦꯟ, ꯁꯨꯕꯥꯁ ꯑꯃꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯥꯎꯟꯇꯤꯜ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯣꯔꯦꯜꯒ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯑꯁꯨꯃꯛ ꯇꯝꯃꯤꯟꯅꯔꯛꯄꯗꯨꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯄꯨꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯅꯕꯨ ꯍꯥꯏꯔꯛꯄ ꯋꯥꯗ ꯇꯧꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯅꯗꯦ꯫ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯈꯣꯏꯅꯕꯨ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅꯇ ꯂꯥꯛꯄ ꯃꯈꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯐꯕꯁꯨ ꯌꯥꯎꯈꯤ, ꯐꯠꯇꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯀꯥꯟꯇꯤꯟ ꯑꯗꯨꯗ ꯆꯥꯕ ꯊꯛꯄ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯥꯒꯦꯝꯕꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯤꯚꯤꯗ ꯐꯤꯂꯝ ꯑꯃ ꯌꯦꯡꯂꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯨꯟꯖꯥꯕꯣꯠ ꯇꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯕꯣꯔ ꯅꯤꯈꯤꯕ ꯑꯃꯗꯤ ꯕꯨꯠ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯕꯒꯤ ꯋꯥꯔꯤ ꯈꯥꯒꯦꯝꯕꯅ ꯂꯤꯕꯗꯒꯤ ꯈꯪꯂꯤ꯫ ꯈꯥꯒꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯑꯃꯗ ꯀꯨꯟꯖꯥꯕꯣꯠꯇꯨ ꯇꯧꯔꯒ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯂꯤꯇꯥꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯀꯨꯟꯖꯥꯕꯣꯠꯇꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯛꯄꯅꯤ ꯈꯪꯗꯦ ꯂꯩꯕꯅꯤ ꯈꯪꯗꯦ ꯇꯧꯕ ꯌꯥꯏ, ꯃꯟꯇ꯭ꯔꯗꯨꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ ꯃꯟꯇ꯭ꯔꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯤꯔꯤ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯊꯤꯒꯦꯁꯦ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯄꯗ ꯃꯈꯣꯏꯁꯨ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ, ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯊꯕꯛꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯗ ꯃꯈꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯃꯈꯣꯏꯅ ꯀꯣꯂꯦꯖ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯏ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯐꯨ-ꯆꯩꯕ ꯑꯃꯗꯤ ꯉꯥꯡꯕ ꯁꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯕ ꯑꯃꯗꯤ ꯀꯨꯟꯖꯥꯕꯣꯠꯇ ꯂꯥꯏ ꯀꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯥꯎꯊꯣꯛꯅꯔꯨꯔꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ 2-3 ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯈꯣꯏꯁꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩꯕꯖꯥꯠꯂꯥ, ꯂꯩꯔꯒꯅ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ, ꯀꯨꯟꯖꯥꯕꯣꯠ ꯇꯧꯔꯒ ꯀꯧꯊꯣꯛꯄꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁꯨꯕꯥꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯇꯧꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯤꯇꯥꯅ ꯀꯗꯥꯏꯋꯥꯏꯗ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯣꯔꯦꯟꯅ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯂꯩꯗ, ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅ ꯀꯣꯂꯦꯖ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯑꯀꯟꯕ ꯑꯥꯔꯀ꯭ꯋꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯇꯝꯅꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯃꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇꯣ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯧꯔꯨꯕ ꯌꯥꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯏ, ꯃꯗꯨ ꯆꯞ ꯆꯥꯔꯦ, ꯃꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯆꯧꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯃꯟꯇ꯭ꯔꯗꯨꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯃꯟꯇ꯭ꯔꯗꯨꯕꯨꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯗꯅ ꯑꯩꯅ ꯊꯣꯛꯄ ꯄꯨꯔꯛꯀꯦꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅ ꯇꯧꯒꯗꯕ ꯃꯇꯝꯁꯤ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕꯅꯤ, ꯑꯗꯨ ꯁꯨꯔꯖꯒ꯭ꯔꯍꯟꯗꯤ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ ꯀꯩꯅꯣ꯫ ꯃꯗꯨꯗꯩꯗꯨꯗ ꯂꯂꯤꯇꯥꯅ ꯀꯗꯥꯏꯗꯒꯤ ꯋꯥꯠꯄꯅꯣ, ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯕꯅꯦ, ꯍꯟꯗꯛ ꯊꯥꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯦꯅꯥꯎꯅꯁꯨ ꯁꯨꯔꯖꯒ꯭ꯔꯍꯟꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕꯅ ꯇꯥꯟꯖꯥꯁꯦ ꯆꯞ ꯆꯥꯔꯦ, ꯁꯨꯕꯥꯁ ꯅꯪꯅ ꯃꯟꯇ꯭ꯔꯗꯨ ꯄꯨꯔꯛꯀꯦꯗꯥꯏꯅꯦ? ꯍꯣꯏꯃꯤ, ꯃꯟꯇ꯭ꯔꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯊꯤꯔꯛꯀꯦꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯦꯟꯅ ꯊꯤꯒꯤꯅꯤ, ꯁꯨꯕꯥꯁꯇꯤꯅꯦ ꯄꯨꯔꯥ ꯍꯦꯀꯔꯅꯤ, ꯃꯥꯅ ꯈꯪꯗꯕ ꯄꯦꯖ ꯂꯩꯇꯕꯅꯤ, ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤꯗꯤꯅꯦ ꯄꯨꯔꯥ ꯄ꯭ꯔꯣꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯈꯥꯒꯦꯝꯕꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯨꯟꯖꯥꯕꯣꯠꯇꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒ ꯄꯣꯔꯛꯑꯒꯦꯁꯦ, ꯑꯗꯨꯗꯨꯒ ꯁꯨꯕꯥꯁ ꯅꯪꯅꯅꯦ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯄꯨꯔꯛꯑꯣ,
ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯄ ꯃꯇꯝ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯑꯁꯨꯝ ꯃꯇꯝꯗꯣ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯉꯁꯤꯒꯨꯝꯕꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤ ꯀꯝꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅꯁꯨ ꯍꯣꯏ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯎꯠꯂꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯈꯔ ꯀꯣꯔꯣꯛ ꯀꯣꯔꯥꯛꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯍꯥꯏꯔꯤ ꯀꯨꯟꯖꯥꯕꯣꯠ ꯇꯧꯔꯒ ꯀꯧꯊꯣꯛꯄꯒꯤ ꯅꯤꯌꯣꯝ ꯑꯃꯗꯤ ꯁꯨꯔꯖꯒ꯭ꯔꯍꯟꯗ ꯀꯧꯂꯥꯏ ꯀꯧꯊꯣꯛꯄꯒꯤ ꯅꯤꯌꯣꯝꯁꯤ ꯑꯩꯅ ꯋꯦꯕꯁꯥꯏꯠ ꯈꯔꯗ ꯄꯦꯖ ꯈꯔꯗ ꯊꯦꯡꯅꯕꯗ ꯑꯁꯨꯝꯅ ꯏꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯔꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯑꯗꯨꯝꯅ ꯇꯧꯔ ꯃꯇꯨꯡꯗ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯌꯦꯜ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯑꯔꯗꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯧꯕ ꯌꯥꯕꯒꯤ ꯋꯥꯅꯤ ꯍꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯂꯩꯈꯤꯗꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯐꯣꯇꯣꯗꯨ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯊꯦꯠꯄꯅꯤ ꯑꯗꯨ ꯑꯩꯅ ꯃꯣꯕꯥꯏꯜꯗ ꯀꯥꯞꯄꯒ ꯄꯨꯔꯛꯑꯒ ꯃꯣꯕꯥꯏꯜꯗ ꯊꯝꯃꯒ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨꯗ ꯂꯂꯤꯇꯥꯅ ꯌꯥꯅꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯐꯣꯇꯣꯅꯤ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯍꯣꯏ ꯐꯔꯦꯁꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯇꯧꯔꯁꯤ ꯇꯧꯒꯗꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯌꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯁꯨꯔꯖꯒ꯭ꯔꯍꯟꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜꯗ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯏꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯇꯧꯍꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯄꯥ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨ ꯀꯝꯗꯧꯁꯦꯕ ꯃꯗꯨꯗ ꯕꯦꯅꯥꯎꯅ ꯅꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯦꯔꯥ ꯕꯦꯅꯥꯎ ꯀꯤꯁꯤꯜꯂꯛꯀꯅꯨꯗ ꯈꯥꯒꯦꯝꯕ ꯏꯕꯥꯅꯤꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯖꯒꯥꯗꯨ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯃꯐꯝꯗꯨ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯊꯤꯗꯣꯛꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯅꯪꯅꯔꯣꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯥꯒꯦꯝꯕꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯨꯗꯨꯅ ꯃꯕꯥꯅꯤ ꯑꯔꯤꯕ ꯍꯥꯟꯅꯅ ꯅꯤꯡꯈꯥꯏꯕꯗꯒꯤ ꯁꯤꯖꯤꯟꯅꯗꯅ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯂꯤ ꯅꯤꯡꯈꯥꯏꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯣꯏꯅ ꯅꯤꯡꯈꯥꯏꯈꯤꯕ ꯅꯠꯇꯦ ꯁꯔꯨꯛ 100 ꯊꯣꯛꯄꯒꯤ ꯁꯔꯨꯛ 50 ꯑꯗꯨꯝ ꯅꯤꯡꯈꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯦꯝꯍꯧꯔꯤꯕ 50 ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯥꯏ ꯖꯒꯥꯗ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯃꯐꯝ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯑꯁꯨꯝ ꯊꯤꯔꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯪꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯁꯨꯛꯄ ꯃꯝꯂꯤ ꯇꯧꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯤ ꯀꯥꯗꯨꯗ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯁꯨꯕꯥꯁꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯕꯥꯁ ꯂꯂꯤꯇꯥ ꯕꯦꯅꯥꯎ ꯑꯃꯗꯤ ꯅꯣꯔꯦꯟ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯁꯨꯕꯥꯁꯅ ꯍꯥꯟꯅꯅ ꯈꯪꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯁꯤꯡ ꯑꯗꯣ ꯊꯥꯔꯗꯨꯅ ꯂꯥꯏ ꯁꯥꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯜꯄ ꯖ꯭ꯋꯥꯔ ꯍꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯅꯤꯡꯈꯥꯏꯒꯗꯕꯒꯤ ꯊꯔꯥꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯕꯨꯔꯣꯡ ꯅꯤꯡꯈꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯅꯤꯡꯈꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯃꯈꯣꯏꯅ ꯂꯥꯏ ꯀꯧꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯕ ꯃꯐꯝ ꯑꯗꯣ ꯈꯨꯗꯛꯇ ꯅꯤꯡꯈꯥꯏꯈꯤ ꯃꯗꯨ ꯎꯕꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯦꯟꯅ ꯑꯩꯈꯣꯏ ꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯝꯂꯕꯗꯤ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯗ ꯅꯤꯡꯈꯥꯏꯔꯤꯕꯅꯤ ꯀꯥꯟꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯍꯥꯟꯗꯒꯤ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯒꯦꯝꯕꯅ ꯁꯨꯕꯥꯁ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯇꯧꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯃꯟꯇ꯭ꯔꯗꯤ ꯊꯤꯔꯛꯎ ꯅꯪꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯗꯨꯗꯨꯒꯅꯦ ꯍꯣꯔꯦꯟ ꯐꯖꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯒꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯨꯟꯖꯥꯄꯣꯠꯇꯨꯗꯤ ꯃꯥꯡꯍꯟꯒꯅꯨ ꯍꯣꯏ ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯤꯔꯝꯂꯤꯗ ꯍꯥꯏꯗꯨꯅ
ꯑꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯕꯥꯁꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯥꯕꯣꯠ ꯑꯁꯤ ꯇꯧꯔꯒ ꯁꯨꯔꯖꯒ꯭ꯔꯍꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯃꯗꯤ ꯐꯣꯇꯣ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯆꯪꯗꯕꯤꯗ ꯂꯥꯏ ꯀꯧꯊꯣꯛꯄ ꯌꯥꯕꯒꯤ ꯃꯟꯇ꯭ꯔ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯃꯤ, ꯇꯧꯕꯇꯕꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯩꯈꯣꯏ ꯁꯤꯕ ꯅꯥꯕ ꯉꯥꯎꯕ ꯐꯩꯕ ꯊꯣꯛꯄ ꯌꯥꯏ, ꯃꯗꯣ ꯅꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯣ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯁꯨꯕꯥꯁꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯔꯦꯟ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯂꯂꯤꯇꯥ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯌꯥꯅꯔꯤ, ꯑꯗꯨꯕꯨ ꯕꯦꯅꯥꯎꯗꯤ ꯃꯍꯥꯛꯇꯤ ꯌꯥꯎꯖꯔꯣꯏ, ꯇꯜꯂꯤ, ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯦꯅꯥꯎꯗ ꯅꯪꯗꯤ ꯀꯤꯒꯟꯕꯤꯅꯤ ꯄꯥꯡꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯁꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯥꯒꯦꯝꯕꯅ ꯑꯗꯨꯗꯤ ꯐꯔꯦ, ꯀꯩꯗꯧꯉꯩꯅꯣ ꯑꯃ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯕꯥꯁꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯀꯔꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯇꯧꯔꯨꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯔꯦꯟꯅ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯛꯈꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯠ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ, ꯑꯗꯨꯅ ꯀꯣꯂꯦꯖꯀꯤ ꯕꯣꯠ ꯑꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯗ ꯕꯣꯠ ꯆꯠꯂꯤꯕꯒꯤ ꯑꯗꯨꯃꯛ ꯈꯟꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯒ ꯕꯣꯠꯀꯤ ꯈꯣꯝꯕ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯔꯛ ꯃꯣꯡꯁꯣꯡ ꯎꯃꯪ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯕꯣꯠ ꯈꯣꯝꯕ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯈꯨꯝꯂꯒ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯊꯣꯔꯛꯂꯤ꯫ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯕꯣꯠ ꯃꯌꯥꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯕꯣꯠ ꯃꯌꯥ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯕꯣꯠ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯕꯣꯠ ꯈꯣꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯕꯣꯠ ꯈꯣꯝꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯗꯣ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯏꯗꯣꯛꯅ ꯃꯤ ꯇꯥꯗꯕ ꯂꯝ ꯅꯠꯇꯦ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯎꯃꯪ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ꯫ ꯎꯔꯛ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯉꯥꯏꯍꯥꯛꯇ ꯑꯗꯨꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯐꯝꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗු ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯒꯤ ꯀꯔꯤꯅꯣ ꯑꯌꯦꯛꯄ ꯂꯥꯏꯌꯦꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅꯅ ꯌꯦꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯤꯇꯥꯅ ꯃꯗꯨꯒꯤ ꯌꯦꯛꯄꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ, ꯑꯩ ꯌꯦꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜꯂꯣꯝꯗ ꯅꯍꯥꯟꯋꯥꯏꯗ ꯆꯤꯡꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯆꯥꯎꯔꯕ ꯗꯣꯛꯇꯔ ꯁꯪ ꯑꯃ ꯂꯩꯔꯝꯂꯤꯕꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯗꯣꯛꯇꯔ ꯁꯪ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯥꯌꯦꯡꯕꯤꯗꯕ ꯑꯃꯗꯤ ꯗꯣꯛꯇꯔ ꯂꯥꯛꯇꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯃꯣꯠꯁꯜꯂꯤ, ꯃꯅꯁꯨ ꯌꯥꯝꯅ ꯃꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯃꯁꯤꯗ ꯑꯃꯨꯛ ꯖ꯭ꯋꯥꯔ ꯍꯥꯔꯛꯇꯨꯅ ꯅꯤꯡꯈꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯅꯨꯡꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤ, ꯃꯅꯨꯡꯗ ꯇꯤꯟ ꯀꯥꯡ ꯂꯩꯔꯝꯕꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯂꯝꯍꯥꯡ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯂꯩꯔꯤꯕ ꯅꯥꯎꯔꯦꯟ, ꯁꯨꯕꯥꯁ, ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯂꯂꯤꯇꯥ, ꯕꯦꯅꯥꯎ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯃꯥꯏ ꯑꯗꯣ ꯁꯦꯡꯇꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯦꯟꯗꯜ ꯈꯔ ꯆꯨꯈꯠꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯂꯤꯇꯥꯅ ꯍꯧꯖꯤꯛ ꯁꯨꯕꯥꯁꯅ ꯐꯣꯜꯗ ꯎꯠꯂꯤꯕ ꯃꯌꯦꯛ ꯑꯗꯣ ꯌꯦꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯃꯈꯣꯏꯅ ꯌꯦꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯁꯤꯒꯤ ꯃꯇꯣꯟ ꯃꯆꯤꯟ ꯇꯨꯝꯕꯁꯤꯡ ꯑꯁꯤꯗ ꯀꯦꯟꯗꯜ ꯑꯃꯃꯝ ꯊꯥꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯆꯈꯩ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯔꯤꯕ ꯀꯥꯔꯟ ꯂꯥꯛꯂꯤꯕ ꯖꯒꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯟꯗꯜꯁꯤꯡ ꯑꯁꯤꯁꯨ ꯊꯥꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯇꯣꯟꯁꯤꯡ ꯑꯗꯨꯗ ꯀꯦꯟꯗꯜ ꯀꯣꯏꯅ ꯊꯥꯜꯂꯤ, ꯑꯗꯨꯒ ꯃꯌꯥꯏꯗ ꯑꯃꯁꯨ ꯊꯥꯜꯂꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯂꯩ ꯑꯃꯒ ꯂꯩ ꯑꯃ ꯐꯥꯎꯗꯣꯛꯅꯕꯒꯤ ꯆꯨꯊꯦꯛ ꯆꯤꯡꯂꯤꯕ ꯀ꯭ꯂꯣꯁ ꯃꯥꯔꯛ ꯆꯤꯡꯂꯤꯕ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯀꯦꯟꯗꯜ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯊꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯕꯥꯁꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯀꯣꯏꯅ ꯐꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤ꯫
तौगदबु सुभाषना तौगदोरिबा थबक असि मखोइना येक्लिबा लाइक असे कया यामना पाकपनो कया यामना सांबनो हाइबदुमदि महाकना खंगबनति अदुगा सुनगदोरिबा लाइरोन नसिदा सिजिनरगदोरिबा मंत्र असिसु मखोइना ममुत ताना खंगबनति पाबदा सोइबा अमदि इरिबा थागललिबा मिसिंग अदुना थागललकपदा सोइबसु मयाम अमा यावरिबनि मदो करिसु खंगबनति मदो चुमलबोइ निंगदना मंत्र ओइबोइ निंगदना अदुबक पासनगदोरिबनि असमना खुदोंग थिनिंगाई ओइख्रबा थबक असि पाइखतनबगिदमक्ता हौजिक मखोइ मयाम अदो पुंकोइ कोइना फमसिल्लि मतमसी पुंग निपान हेलक्लबनि मपन तासिल्लक्लबनि मतम मरुदा सुभाषना ममित उसिल्लि अरदुका महागना लाइरोन खरा सुंदुना महाकी मखुद खुबाक अदुना जरा जरा कैंडल परेंग जगोर ओइना थालिबा थवार मिसाके सक्तम जेक्लिबा अदुदा खुबाक अदुना कोरो कोरो कोइदुना महागना कइनो लेवा खरा सुसोली अदुगा महागना हाइरि मखोइ मसेल अमगा अमगा मखुद पाइनदुना इकोइ क्वेश्चन गदबनि हाइबदिगी मखोइ मथंग मथंग मखुद पाइसनदुना थवार मिसाकी मवोंगदा जेक्लिबा कैंडल थालिबा अदुबु मखुद समनदुना क्वेश्चनली अदुमना तौरबा मतुंगदगिदि हौजिक्ति सुभाषना ममित उइसल्लो हाइदुना मयामदा हाइरकपदगी ममित लोइन उइसनरी असमना ममित हे उइसनखिबगा सुभाषना मुरुम लेवासिंग अदो मथंग मथंग सोनबा हौरकली अदुमना मंत्र अदु सोनबा हेक लोइबगा महाना मखुदसिंगो थादोक्लक्ली अरदुगा महागना मयामसिंग अदुदा मिट पांगथोक्लो हाइदुना हाइरकली मदुगी मतुंग सुभाषना हौजिक्ति अइखोइ लेवा मंत्र सोमसु लोरबनिना नंगना पामजबा लाई अमा कुथोक्लो हाइबदि सिख्रबा मी अमगी थवाइ मिरेलबु ममिंग पंदुना कौरगा अइखोइना हंगो वहंग अमदि तवनिंग थबक तौबा यागदोरिबनि मरम अदुना अहानबगी ओइना कना कौसिके हाइदुना हंगी मतम मरुदा खागेमना फरे अदु वरबदि अइ हाना कौरगा येंगे मरुदा लालगदि मयामसु मथंग मथंग ट्राई तौरो असुमना हायमलगा खागेमना महागना निंगजबा महाके लैखिद्रबा मपु अदुबु कौरी असुमना ममिंग पंदुना कौरकपदगिदि मफम अदुवाइदा इखंग खंगहौदना असाब नुक्सि सिटबा अमति मखोइना लेरिबा उमंग अदुगी अकोइबदा सोरot सोरot करिगुंबा मसियनबगी खोंजल तारई ngasai makai tumin leuraba umang ado adugumna makola matarakpa adutta leriba sing adu ipa pakhalli akoi baduta koilei leiduni yengi adumna yenglabasu khagembana hauji kokiba adudi laktabadi yadabanina khagembagi manakta lakli matam aduta khagembana mahaki mapu ujabada khangpre khangduna mahak chongkhatli aduga khagembana kanna lauraga ipu tholokle अखोगी इपू से सीखिबा सही अहुमुक सुरबनी थोरकले हादुन कोइलाउ लाउरी मतम अदु सुभाषना नंग पामगी कौबनी कौरबनी लाकले लाकरबनी करी करिनो नंग हाइनिंग मसिंदो हाइरो हाइदुना खागेमदा लौक्षल्ली खागेमगी मवोंग असिदा ललिता नोरेन अमदी पेनाव मखुइसिंग अदुदी कीबना लोइरबनी करिनो हाइबसिबो असेंबगी लाकप्रा हाइदुना मतम मरुदा खागेमना मागी मपु अदुदा इपू यारे आई इपुची लाकप्रना यिंगे तौबनी यारे हलो अदुमना हाइरकपदगी होय माय अमत्ता हाइरमदना मफम अदवाइदा अकनबा असाबा सहुम अमगा लोइनना लैरिबा हौरिबा उपामिसिंग अदुगी मथकलोमदा सोरot लाउना सेंखतखि मदु उबदा मयामदी किनबना लोइरबनी मतम अदुदा सुभाषना फरे आई अमुक कौगे आइना कौगदोरिबसिदी इखोइगी इदुम सादुरी मा हाय लाकपगा मोर तुनखि पैसादो अइना थौगदोरिबनी अदुमना हाइरकपदा मयामदो वा नोई मसिदगिदि सुभाषना महांगना मदोम चागे ममिंग अदुपु कौदुना मफमरुदा लांगनबा हाइख्रि महांगना ममिंग अदो हेक पल्लुबगदि सुभाषना इदोमचा हाइदुना कोइलाउ लाउरी महाकी मदोमचा अमदी खागेमबगी मपुना लाक्रिबदु इचम चमना लाकपनति अकीबा सक्तम अमदा लाखिबनी मरम अदुना मखोइना उबदा खंगदुना कीरिबना लाउखिबनी असुमना सुभाष अमदी खागेमबनसु मखोइना निंजरिबा मियोइसिंदो लाई हाइबसि ताबदा नोरेनसु यंगदुना नोरेनसु महाकी लैखिद्रबा ममा अदुबु कौरी अदमना कौरुबदसु महाकोनसु लाक्लै मतवसुमना ललिता अमदी बेनाउसु मखोइना कौनिंग मिसिंदो कौदुना मखोइ वारी वताइ सानखि तौरिबा मतवसिदा मखोइ पुनमक्तो यामना हराउखि अदुबु मतमदि असुम थेंजललकबदा मखोइना थबक सेलोइसलसी युमदा हलसी हाइनरी असुमना हाइनरा मतुंगदगिदि
ꯅꯣꯔꯦꯟ ꯁꯨꯕꯥꯁ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯌꯦꯛꯂꯝꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯗꯤ ꯃꯨꯊꯠꯂꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯌꯦꯛꯂꯝꯂꯤꯕ ꯑꯗꯨ ꯃꯨꯊꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯨꯊꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯦꯛꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃ ꯈꯪꯍꯧꯗꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯔꯦꯟ ꯁꯨꯕꯥꯁ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯖꯤꯟꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯅꯣꯔꯦꯟ ꯁꯨꯕꯥꯁ ꯂꯣꯏꯅꯃꯛ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅꯃꯛ ꯇꯧꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯦꯅꯥꯎꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ? ꯆꯥꯍꯩꯗꯕꯒ ꯆꯥꯁꯤꯜꯂꯨꯔꯕ꯭ꯔꯥ ꯅꯪꯕꯨ? ꯉꯔꯥꯡꯁꯨ ꯕꯣꯠ ꯈꯣꯝꯕ ꯆꯠꯂꯤꯕꯅꯦ ꯍꯥꯏꯗꯅ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯑꯩꯗꯣ ꯉꯔꯥꯡ ꯕꯣꯠ ꯃꯐꯝꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯅꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ ꯗꯣꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯕꯦꯅꯥꯎꯕꯨ ꯌꯦꯡꯊꯣꯛꯍꯟꯈꯤ꯫ ꯗꯣꯛꯇꯔꯗꯨ ꯕꯦꯅꯥꯎꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯕꯥꯆꯧꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯒꯤ ꯕꯥꯆꯧ ꯑꯗꯨꯅ ꯕꯦꯅꯥꯎꯕꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯐꯠꯇ꯭ꯔꯕꯗꯤ ꯀ꯭ꯂꯤꯅꯤꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯅꯥꯎꯕꯤꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯐꯃꯨꯡ ꯑꯗꯨꯗ ꯄꯣꯊꯥꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯃꯣꯕꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯈꯨꯌꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯔꯨ ꯀꯨꯜꯂꯒ ꯁꯟ ꯁꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯅꯪꯒꯟꯒꯤ ꯁꯔꯨꯛ ꯈꯔ ꯍꯥꯏꯐꯦꯠ ꯃꯨꯔꯤ ꯎꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯈꯨꯌꯥꯔꯣꯝꯗ ꯁꯠ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯅ ꯍꯥꯏꯐꯦꯠꯇꯪ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯈꯨꯌꯥ ꯑꯗꯨꯗ ꯈꯨꯗꯨ ꯀꯨꯜꯂꯒ ꯃꯅꯪꯒꯟꯒꯤ ꯁꯔꯨꯛ ꯈꯔ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯅꯥꯎ ꯉꯝꯗ ꯃꯁꯥ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯨꯌꯥꯔꯣꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯦꯅꯥꯎꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯠ ꯑꯗꯣ ꯀꯥꯡꯂꯣꯟ ꯑꯗꯨꯗ ꯉꯥꯁꯤꯜꯂꯒ ꯃꯍꯥꯛꯅ ꯃꯣꯠ ꯑꯗꯨꯗ ꯑꯃꯨꯛ ꯃꯅꯪꯒꯟꯅ ꯉꯥꯁꯤꯜꯂꯒ ꯉꯉꯥꯝ ꯇꯧꯗꯨꯅ ꯐꯝꯂꯒ ꯃꯣꯕꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯗ꯭ꯔꯣꯛ ꯂꯥꯛꯏ꯫ ꯕꯦꯅꯥꯎꯕꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯔꯨꯕꯩ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯝꯂꯒ ꯑꯗꯨꯃꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯔꯁꯨ ꯆꯪꯂꯛꯇꯦ꯫ ꯑꯗꯨꯒ ꯍꯟꯕꯁꯨ ꯍꯟꯈꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅꯣꯝꯃ ꯆꯪꯂꯛꯈꯤꯕꯗꯨꯕꯨ? ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯅꯥꯎꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯥꯗꯤ ꯁꯣꯝꯗ ꯆꯥꯛꯁꯪꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯦꯅꯥꯎꯅ ꯑꯗꯨꯝꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯕꯦꯅꯥꯎꯒꯤ ꯃꯃꯥꯗꯣ ꯃꯍꯥꯛ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯗꯣ ꯕꯦꯅꯥꯎꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ? ꯑꯩ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯏꯃꯥ ꯅꯪ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯂꯝꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯦꯅꯥꯎꯅ ꯉꯁꯥꯏ ꯅꯈꯣꯏꯒꯤ ꯕꯥꯆꯧ ꯂꯥꯛꯂꯝꯕꯗꯣ ꯑꯗꯨꯗ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇꯅ ꯂꯥꯛꯑꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎ ꯏꯉꯛꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯛꯈꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯆꯥꯛ ꯊꯥꯡꯒꯠꯂꯝꯂꯤꯕꯅꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯦꯅꯥꯎꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯁꯨꯕꯥꯁꯇ ꯀꯣꯜ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯇꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯕꯦꯅꯥꯎꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯁꯨꯕꯥꯁ ꯋꯥꯈꯠꯂꯒ ꯑꯩ ꯕꯦꯅꯥꯎ ꯀꯩꯗꯧꯔꯦ? ꯑꯁ ꯁꯨꯕꯥꯁ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯇꯧꯏꯅꯦ꯫ ꯀꯩꯅꯣ ꯌꯥꯝ ꯂꯥꯡꯉꯦ ꯈꯔ ꯍꯟꯇꯣꯔꯛꯑꯣ꯫ ꯍꯟꯇꯣꯔꯛꯀꯦ꯫ ꯏꯇꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯩ ꯐꯣꯟꯁꯦ ꯑꯝꯇ ꯑꯁ꯭ꯋꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯕꯥꯁꯈꯔ ꯆꯠꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯀꯩ ꯂꯩꯔꯒꯦꯕ? ꯑꯁ ꯁꯨꯕꯥꯁ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯏꯐꯦꯛ ꯂꯥꯛꯀꯗꯒꯦꯗꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ꯫
ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯅꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯅꯣ ꯑꯁ ꯑꯩꯅꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯕꯗꯣ ꯏꯊꯟꯗ ꯂꯩꯕꯅꯔ ꯈꯪꯗꯦ ꯀꯩꯅꯣ ꯄꯥꯎꯇꯨꯒ ꯇꯧꯔꯦꯕ ꯀꯅꯥꯅꯣꯃꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯆꯪꯕ꯭ꯔꯁꯨ ꯆꯪꯉꯛꯇꯦ ꯍꯟꯈꯤꯕꯁꯨ ꯍꯟꯗꯦ ꯑꯗꯨꯒꯗꯤ ꯊꯣꯡ ꯍꯥꯡꯇꯣꯛꯎꯕꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯥꯏꯕ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯗꯤ ꯇꯧꯗ꯭ꯔꯒ ꯅꯉꯣꯟ ꯇꯧꯔꯛꯀꯗ꯭ꯔꯣ ꯐꯔꯦꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯣ ꯅꯪꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯌꯦꯡꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯉꯩ ꯄꯨꯜꯂꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯦꯅꯥꯎꯁꯨ ꯍꯣꯏ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯉꯣ ꯍꯥꯏꯔꯝꯂꯒ ꯕꯦꯅꯥꯎ ꯊꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯗꯣ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯅ ꯑꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯇꯧꯗꯦ ꯕꯦꯅꯥꯎ ꯃꯈꯥ ꯇꯥꯅ ꯀꯅꯥꯗꯅꯣ ꯈꯔ ꯐꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯋꯥ ꯂꯥꯡ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯕꯦꯅꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏꯗꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨꯗꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎ ꯏꯉꯛꯉꯛꯏ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯇꯦꯕꯜꯁꯤꯡ ꯑꯗꯨꯗ ꯃꯔꯣꯟ ꯊꯝꯂꯤꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯇꯦꯕꯜ ꯑꯗꯨ ꯅꯤꯛꯂꯕ ꯐꯥꯎꯕꯗ ꯇꯔꯛꯀꯗꯕ ꯂꯥꯏꯔꯤꯛ ꯈꯨꯊꯝ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯇꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯇꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯔꯛꯂꯒ ꯃꯈꯥꯗ ꯊꯥꯗꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯦꯕꯜ ꯑꯗꯨꯗ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯒ ꯉꯥꯉꯥꯝ ꯇꯧꯗꯨꯅ ꯍꯤꯞꯂꯒ ꯐꯣꯟ ꯑꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯗꯤꯁꯄ꯭ꯂꯦ ꯑꯗꯨ ꯉꯥꯜꯍꯜꯂꯨꯕꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯝꯕꯒꯤ ꯃꯍꯥꯛꯅ ꯎꯍꯧꯗꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯗꯨꯗ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯣꯟ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯅ ꯐꯣꯟ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯌꯥꯝꯅ ꯊꯨꯅ ꯏꯟꯈꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯉꯍꯥꯛꯉꯩ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗ꯭ꯔꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩ ꯁꯨꯕꯥꯁꯇ ꯍꯪꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯛꯀꯁꯨ ꯁꯨꯕꯥꯁꯇ ꯐꯣꯜ ꯇꯧꯈꯤ ꯑꯗꯨꯕꯨ ꯁꯨꯕꯥꯁꯇꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯀꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯂꯤꯉꯩ ꯑꯣꯏꯕꯅ ꯐꯣꯟ ꯂꯥꯛꯄ ꯑꯗꯣ ꯈꯪꯍꯧꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯀꯣꯜ ꯑꯗꯣ ꯍꯟꯖꯤꯟ ꯈꯤꯡꯖꯤꯜꯂꯤ ꯑꯗꯨꯕꯨ ꯁꯨꯕꯥꯁꯇꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯈꯥꯒꯦꯝꯕꯗ ꯑꯃꯨꯛ ꯐꯣꯜ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯀꯣꯜ ꯑꯗꯨ ꯋꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯕꯦꯅꯥꯎ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯕꯨ ꯈꯥꯒꯦꯝꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯒꯦ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯔꯝꯂꯒ ꯈꯥꯒꯦꯝꯕ ꯐꯣꯟ ꯊꯝꯈꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯕꯦꯅꯥꯎ ꯂꯂꯤꯇꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯤꯇꯥꯗꯣ ꯌꯥꯝꯅ ꯇꯟꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯗꯨꯒ ꯕꯦꯅꯥꯎ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯕꯨ ꯂꯂꯤꯇꯥꯅ ꯑꯁ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯇꯧꯗꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯣꯟ ꯊꯝꯈꯤ ꯅꯣꯔꯦꯟꯗꯁꯨ ꯇꯧꯈꯤ ꯅꯣꯔꯦꯟꯁꯨ ꯑꯗꯨꯃꯉꯥꯏ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤ ꯍꯥꯟꯅꯗꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯕꯦꯅꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯂꯒ ꯐꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯡꯈ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯠ ꯁꯣꯠ ꯀꯔꯤꯅꯣꯝꯃ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯉꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯕꯦꯅꯥꯎꯅ ꯃꯃꯥꯗꯨ ꯀꯟꯅ ꯀꯧꯕꯗꯒꯤ ꯃꯃꯥꯗꯣ ꯍꯣꯕꯤ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯗꯨꯗ ꯕꯦꯅꯥꯎꯅ ꯑꯩꯒꯤ ꯀꯥꯡꯈꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯃꯃꯥꯅ ꯀꯔꯤ ꯂꯩꯔꯕꯒꯦꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯕꯦꯅꯥꯎꯅ ꯑꯩꯒꯤ ꯀꯥꯡꯈꯗ ꯍꯧꯖꯤꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯀꯥꯡꯈꯗꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯐꯔꯦꯁꯦ ꯑꯩꯅꯦ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯆꯥꯛ ꯀꯥꯊꯣꯛꯂꯒꯅꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯕꯦꯅꯥꯎꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇꯣ ꯉꯥꯎꯔꯤ ꯇꯧꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯤꯐꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯤꯐꯧꯔꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯅꯥꯎ ꯐꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯍꯤꯞꯄꯣꯏ ꯀꯩꯄꯣꯏ ꯂꯩꯔꯝꯕꯗꯒꯤ ꯍꯤꯞꯊꯔꯒ ꯑꯣꯏꯅ ꯇꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯣꯜ ꯑꯗꯨ ꯐꯩꯅ ꯊꯝꯗꯨꯅ ꯃꯣꯜ ꯑꯗꯨꯗ ꯈꯥꯡꯂꯒ ꯑꯃꯨꯛ ꯍꯤꯞꯊꯩ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝ ꯂꯥꯎꯅ ꯇꯤꯡꯊꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯈꯨꯠ ꯑꯗꯨꯅ ꯉꯥꯊꯔꯨꯕꯒꯨꯝ ꯊꯦꯡꯂꯨꯕꯒꯨꯝ ꯁꯅꯤꯟ ꯐꯥꯎꯔꯛꯄꯗꯨꯗ ꯃꯈꯨꯠꯇꯣ ꯁꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ, ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯐꯝꯗꯨ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎ ꯀꯤꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏ, ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ, "ꯍꯩꯃꯥ, ꯅꯪꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ?" ꯃꯗꯨꯗ ꯕꯦꯅꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ, "ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯨ ꯂꯣꯏꯗꯣꯔꯦ, ꯆꯠꯊꯣꯛꯂꯒ ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯏꯃꯥ ꯁꯪꯕꯤꯒꯦ" ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯕꯦꯅꯥꯎꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯥꯛꯆꯥ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯗꯣ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯅꯥꯎꯒꯤ ꯃꯃꯥꯗꯨ ꯃꯄꯥꯜꯗ ꯃꯤ ꯑꯃ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯦꯅꯥꯎꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯉꯛꯂꯤ꯫ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯅ ꯕꯦꯅꯥꯎꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯨ ꯃꯤꯀꯞ ꯍꯥꯏꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ, "ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯂꯦꯡꯂꯤ ꯂꯦꯡꯂꯤ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯕꯤꯅ, "ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯂꯥꯏꯙꯤꯕꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨ ꯏꯟꯊꯣꯛꯈꯤꯗꯅꯕ ꯇꯧꯕꯗ ꯂꯥꯏꯙꯤꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯉꯛꯇꯨꯅ ꯕꯦꯅꯥꯎꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯏꯙꯤꯗꯣ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯂꯪꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯕꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯕꯦꯅꯥꯎꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕ, ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯗꯣ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯕꯦꯅꯥꯎꯅ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯐꯃꯨꯡ ꯑꯗꯨ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ, "ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯦꯅꯥꯎꯅ ꯃꯍꯥꯛꯀꯤ ꯂꯥꯏꯙꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ, "ꯑꯁ, ꯌꯥꯔꯦꯁꯦ, ꯅꯪꯅꯅꯦ ꯄꯥꯈꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯤꯅꯤ, ꯅꯁꯥꯅꯒ ꯉꯝꯗꯕꯒ, ꯐꯔꯦꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯦꯅꯥꯎꯒꯤ ꯃꯃꯥꯗꯣ ꯕꯦꯅꯥꯎꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯗꯨꯒ ꯕꯦꯅꯥꯎꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯃꯇꯣꯝꯇ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯦꯅꯥꯎꯗꯣ ꯆꯕꯦꯡ ꯉꯥꯡꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ, "ꯃꯥꯒꯤꯁꯤꯕꯨ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕ ꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯕꯦꯅꯥꯎꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯕꯦꯅꯥꯎꯒꯤ ꯃꯄꯥꯅ, "ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯟꯅꯔꯁꯤ, ꯑꯩ ꯍꯧꯖꯤꯛ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ" ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯕꯦꯅꯥꯎꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯦꯅꯥꯎꯒꯤ ꯃꯄꯥꯗꯣ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯒꯤ ꯃꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯕꯦꯅꯥꯎꯁꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯤ ꯑꯃꯨꯕ ꯑꯃ ꯆꯠꯂꯤ, ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯛꯂꯥꯡꯗ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯕꯦꯅꯥꯎꯗꯣ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯕꯥꯁꯇꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ ꯕꯦꯅꯥꯎꯒꯤ ꯃꯄꯥꯅ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫
matam maduta benauna asengbani papung haduna kapli pakhatpa amaga loinana benaugi mapabungna benaugi mamanaba ojiba subhasta call tauki matam maduta subhasta paikhalaki matam maduta benaugi mapabungna hai ibungo nang si aigi isanupina sire haidana aingoda hairakpadagi pakhatuna call taulibanine nang bukaida lege adumna hanglakpaduda subhasna ai imanaba kharaga pulli yumda hananaba thorang tawri haiduna khomi matam maduda benaugi mapana ho fare adudi thamlaki harablaga thamkhri matam maduda benaubi aina haribasini ma siradabani asum naramlaga benaubi mahaki kamunga dumak sangkhri somda kamdori subhasna karinore benaula ai sipu sire mapal tammi haisibo as gyan ga tabda natira asumna khallaga noren sarasilo benauna ai sire na mapada hai male adu mapadu mo phone toraga kedorogi haiduna hangami bini jani da adumna hairakpadu da norena ai koi kenum de torabani ngasai benaudu magi mamite kai pongudu uyam kire na phone toromani nunglu toromro torome nunglu toromro hoi he ai mo de hanan torom khraponi ngori phai torobra karino khangti yarase silo asum naharam laduna noren amadi subas mokoi anido gari tongduna punna lakminari matam adu norena ngai khose sigi dukastigi kai khata legi khoi mana kaino khara hairakpani asum naharam laga noren gaidagi kumthaki aduga phi langkhara amadi ati polom kharasu lairi aduma lairi ngai tanja aduma kata subasti gari aduta mokong ado thangtharaga gari adu ngakraga noren tholokpa ngaiduna lairibani matam aduta mahaki pholta ring ama lai haiduna yenglingai ikhang hauduna yamna thorokpa man porokpa truck amana thombadagi subas mafam adu makata gari aduga loinana makok ado kaiduna thawai mangli madu ubada noren pakhana chinsalai duga tholiba accident adugi matangta mi mayam amasu chinsalaknu yengri noren tawriba thabak asita mahak pungau ngau bhaibadu ori masidagidi norena subas ki imung munungta paw piduna mathang khanghanki subas siyogi pawasi lalita amati khagemba makhoi anisu tarabani madu tabada makhoi anisu pakhatpa horakli karino hari basibo ngasai benauna soi khoida karino mayam ui haduna wari sarkhiba layoni aduga karino tori basibo haiduna matam aduta lalitana subas ki mayumda lakli khagembasu noren supunna hojik subas ki mayumda lairi benaudi masa ngamti haiduna laktri subas laitabagi pausi benau se tamli matam aduta benauti hoi mai karim ta haidi o pare sirabati mathangna lalita nangi pali tai haram naga phurudo thamki matu tabata lalita kibna lori karino hari basibo ngasai su subasta nang asi sodina siragani hairakhiba lei adudagi di subas to sikhibani aduga hajina mu mathangdana lalita gi pali tai hari basina karino haiduna makoi amaga wari sanari madugi matung benau gi manakta ona chatlaga karino haibatu khangdok tawru si haiduna subas ki mathau mangam punamak pangthokpa loramlaba matung numidangi pung 10 muk taba aduwaida benau gi mayumda lakhi matam aduda benau di tumsu tumdi maha koilau lauduna kainoma tawri kainoma chati haiduna koilau lauduna tawi haiduna mi mayama mo omsillarga maha pulai yengduna leiramki matam aduta benauna lalita bu hek ubaga lae asiba malai asiba thawai mi lamalai adom na haraga mahakti hauna nokli madu ubada lalita amati khagemba noren makhoi singa dudi kaino mara tawri basibu haiduna tinabana loirabani matam maduda lalita na chensil latuna benauda karino nang na haribadubo aibu karigi sidoribano haiduna hangi adubu benaudi karimata khumlamdana mahakti tuminna amuk mamit usinduna laikri lalita amati khagemba noren mokhoi singa dudi benauna tawri basi karino haiduna mokhodi chingak maynari adama leidingi matam aduta amaiba ama benaugi mapana puduna changsilakli matam aduta amaiba aduna benaugi masage ubaga amaiba aduna is shidi aruba makhalgi layaba oknaredana yani ai amutang laitaina duna yengjagi
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯦꯅꯥꯎꯒꯤ ꯃꯤꯍꯨꯟ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯦꯅꯥꯎ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯂꯣꯡꯊꯦꯛ ꯊꯦꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯃꯦꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯦ ꯑꯃꯨꯛꯀ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯗꯒꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯈꯤ ꯑꯃꯥꯏꯕꯗꯣ ꯂꯣꯛ ꯀꯪꯈꯨ ꯈꯨꯗꯨꯅ ꯃꯍꯥꯛ ꯁꯤꯔꯝꯂꯤꯗ ꯍꯥꯏꯕꯒꯤ ꯃꯇꯥꯎꯒꯨꯝ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅ ꯉꯥꯎꯈ꯭ꯔꯅꯤ ꯉꯥꯎꯕꯗ ꯅꯠꯇꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯤꯑꯣꯏ ꯈꯔ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯍꯧꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯅꯥꯎꯒꯤ ꯃꯄꯥꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏꯅꯣ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯜ ꯂꯥꯡꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯕꯦꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯕꯦꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯩ ꯑꯉꯥꯡꯕꯗꯨ ꯕꯦꯅꯥꯎꯒꯤ ꯃꯔꯥꯏꯕꯛꯇ ꯇꯣꯞ ꯇꯣꯞ ꯍꯦꯛ ꯊꯥꯕꯒ ꯕꯦꯅꯥꯎꯕꯤ ꯃꯀꯣꯛ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯔꯛꯇ ꯂꯩꯔꯛꯂꯤꯕꯅꯣ ꯅꯍꯥꯛꯇꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯦꯅꯥꯎꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯂꯂꯤꯇꯥ ꯈꯥꯒꯦꯝꯕ ꯁꯨꯕꯥꯁ ꯅꯥꯎꯔꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯧꯊꯣꯛꯂꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯂꯤꯇꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯕꯦꯅꯥꯎꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯌꯦꯡꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯂꯤꯇꯥ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗꯨꯗ ꯕꯣꯝ ꯇꯨꯗꯨꯅ ꯑꯃꯨꯛ ꯑꯉꯥꯎꯕꯤꯒꯨꯝ ꯑꯃꯨꯛ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯇꯧꯔꯨꯕ ꯌꯥꯎꯒꯦꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯃꯥꯕꯨ ꯀꯧꯊꯣꯛꯂꯨꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯀꯧꯊꯣꯛꯂꯨꯕꯅꯣ ꯃꯥꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯤꯕ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯧꯊꯣꯛꯂꯨꯕ ꯖꯥꯠꯂꯥ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯁꯤꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯀꯔꯤ ꯀꯔꯝꯕ ꯂꯥꯏꯔꯣꯟ ꯁꯣꯟꯈꯤꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯁꯤꯗ ꯂꯩꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯕꯥꯁꯀꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯄꯥꯈꯤꯕꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯥꯒꯦꯝꯕꯕꯨ ꯄꯥꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯃꯨ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯥꯏ ꯑꯗꯨ ꯊꯣꯛꯂꯛꯂꯝꯂꯕꯗꯤ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯍꯦꯛ ꯁꯥꯟꯅꯕ ꯂꯦꯞꯄ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯇ ꯍꯟꯖꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯧꯊꯣꯛꯂꯨꯔꯤꯕꯁꯤꯗꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯁꯔꯣꯏ ꯉꯥꯔꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅꯃꯛ ꯁꯣꯏꯔꯦꯅꯦ ꯅꯈꯣꯏꯅ ꯃꯟꯇ꯭ꯔ ꯂꯥꯟꯅ ꯄꯥꯁꯟꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯁꯤꯈꯤꯕ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕ ꯅꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯥꯏ ꯀꯧꯊꯣꯛꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯈꯤꯕ ꯅꯈꯣꯏ ꯃꯤ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯂꯤꯇꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯨꯕꯥꯁꯇꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯌꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯃꯤꯇꯝ
thawai mirel adubu aikoina kauba tabani asumna hairaga amaiba aduna benawigi masada changliba thawai mirel timul laimu phatraba aduda hairi lao nahake jakthak piragi nangbu kautuna nanga wari watai sanakhiba mafam adu tamna aikoi chelasi hainaraduna lakli asum lakpana mafam mado jeroklabada khage mana amaiba aduta mafam masini haiduna takli madu takpada amaiba aduna akoibaduna kuliliduni jenglaga mafam masi kharadi bera kaba mafam nise hanadaki hauna mafam masida mihat mipun kaya ama tawkri madagi mafam masida misi mina nangbadagi tholokpa thawai mayen punabak masida leramba layu amana mahaki makhada thamduna yama nungaina paliba matamidra phai aina makhoi singasi lai loisan biramduna lemhori makhoi singsi kandaba suya yadi asumna khallaga amaiba aduna asum changsil lakpada makhoi mamanaba singna ngahan nongma jeklampa mayek ato thengnari madu thengnakpada amaiba aduna makoina kautukliba sidi graha leiba lai singidana phare laktrabanina chingnu ngasi laimu amana makhoi gi lai saduna makhoi sing mathang halakadoriba sidi kanbiramdabadi yadi adumna khallaga amaiba aduna mafam mataida lewa mantra kaya shunduna mafam matubu sengtokri arduga amaiba aduna lai hoji pungaduna leiriba kolau lauriba ngokse chatuna leiriba benau pidu manakta koksilakli matamruta benau manakta changsilaga amaiba dugi mamangda phamli madugi matung amaiba aduna lewa mantra kaya shunduna benau ge masada kaino khangtapa amuba maikhu chabun langchilli mado powder amani masidagiti amaiba aduna lewa mantra kaya solaga langchin khiba aduda ikhang hogana benau to leimaida pom launa haithaki adumna mahana hek haithakibaga lata kairuma tobu horokli mahaki masa aduda yamna hayadaba aki tujungba kaya ama pokpa horoki adumna kiti kirum tawnu leiringai mahaki mamanabi benau mahaki hek poi thangba nakan gi chaying maparomda mamayato sat thingatuna phaugalakli madu ubada lalita yamna kanna lauraga chenki mahana chinkhibadu atopa jangal adugi maikai romdani mayamna leiriba adumta changsilak poramlagadi mahakpu kaithato pattoidabani adupu laina ngamba si ngamkhriba jani mahak matumta tungan tanaba honraklibani asomda lalitana lauramlaga chinkhibadu ta mayam sutani adubu lalita khongpham chahudabadagi khangtu tusanbada akanba nonungsit amadagi tiekraba usa pambi amagi machin tumba haudrun leiba amata mahaki mamit nei jungchinbadagi mamit nei junglaga lukham lomda phaudutuna lalita khudak aduta afam aduta phrang chunglamlaga thawai manglei lalita gi misi adu ubada khagemba amadi noren makhoi anisu kiuna loirabani maram aduna amaiba adugi manak tamna chelaklaga tawriba singasi amkadi kanbiu ikoi ge manapi lalita si hori haiduna kaptuna pautami amaiba dasu takhong khangdri hoji aya tawudri basipu karino hoji aikuna tawudaba haibu yumda hankiba tabani hairi karigumba umanga sida makhatana sumlai tharabadi umang sida leriba butbread mayam basna ikoi momom toina hatkhiba tare hairi matam aduta benawge mapana oja maiba nahak si aina ahiba oja amaibani haiduna korokhibani adukati nangi sidi kaisu kandaba amaiba oramle haiduna sairure masidigi dia amaiba to khangsau sagulaktuna phare ama bole nakoi kana amada pham masidigi hankiba yararoi hairamlaga amaiba to ngasai mahana phamkiba duga chap manana stiar yekliba adugi manakta phamduna leikhri tanza adumakata star adugi akoibadutta maina ngangsanganga jagorama koisalei adumne he question khibaga haujikti laiwa mantra sonuna phamliba amaiba adugi akoibada tinmulaimu mayam ama chau sawa makhai yomsalaklaga amaiba adubu paena bachingna bohonarakli tawriba sing adu khagiyamba amadi noren su uribani aduma leineringai ikhang khangkhodana tinmulaimu mayam ado amukta punna tachin khraga amubu maikhu chabul ama onthorakli arduga mafam khudimaktagi sahum kaya ama sinsinnarakli adumna torokpaduda amaiba aduna masidi yararoi chilhaunaba torasi haiduna benau khagemba noren amadi leiriba mayam punamakado mafam adu thatoktuna chenna honari tanja adumakada benauti kanna nokhalakli
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕ, ꯅꯣꯔꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯕꯦꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯔꯣꯝꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯈꯠꯅꯗꯨꯅ ꯕꯦꯅꯥꯎꯕꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯤꯅꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔꯗꯤ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯅꯣꯔꯦꯟꯖꯥꯎꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯕꯦꯅꯥꯎꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯕꯒꯤ ꯃꯃꯤꯠꯇꯣ ꯆꯣꯡꯊꯣꯛꯂꯒ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯑꯗꯨꯒꯤ ꯈꯗꯥꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯆꯣꯟꯊꯗꯨꯅ, ꯍꯥꯏꯕꯗꯤ ꯈꯗꯥꯡ ꯑꯗꯨ ꯇꯦꯛꯂꯒ ꯊꯔꯥꯛ ꯊꯔꯥꯛ ꯆꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯄꯩꯊꯦꯛꯂꯒ꯫ ꯃꯗꯨ ꯎꯕꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯅꯣꯔꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ "ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯈꯥꯒꯦꯝꯕꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯑꯗꯨꯝꯅ ꯂꯦꯞꯂꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯤꯟ ꯇꯨꯝꯕ ꯎ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯠ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯩꯔꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯈꯥꯒꯦꯝꯕꯅ ꯊꯤꯜꯂꯝꯂꯤꯗ ꯁꯤꯗꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯑꯒ ꯆꯠꯈꯤꯅꯕ ꯇꯧꯕꯗ ꯃꯈꯣꯡ ꯑꯗꯣ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯈꯪꯇꯨ ꯇꯨꯁꯟꯕꯗ ꯂꯣꯡꯅ ꯇꯨꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯡꯅ ꯇꯨꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨꯅ ꯂꯨꯈꯝꯗꯒꯤ ꯐꯥꯎꯔꯒ ꯃꯌꯥꯗ ꯐꯥꯎꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯁꯤꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯛꯅꯕꯗ ꯅꯣꯔꯦꯟ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯌꯥꯟꯈꯤꯕꯒꯨꯝ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ "ꯀꯅꯥꯅꯣ ꯑꯩꯕꯨ ꯌꯥꯜꯂꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯨꯕꯥꯁ, ꯂꯂꯤꯇꯥ, ꯕꯦꯅꯥꯎ ꯃꯈꯣꯏꯁꯤꯡꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯎꯃꯪꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯃꯔꯣꯝꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯣꯔꯦꯟꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯕꯦꯅꯥꯎꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯈꯤꯕꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯈꯥꯒꯦꯝꯕ, ꯂꯂꯤꯇꯥ, ꯁꯨꯕꯥꯁ, ꯅꯣꯔꯦꯟ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯁꯤꯡ ꯑꯃꯗꯤ ꯈꯕꯔꯁꯤꯡꯗꯁꯨ ꯍꯥꯞꯈꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯅ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯁꯟꯅꯔꯨꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨꯗ ꯌꯥꯎꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯂꯥꯏꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯁꯟꯅꯗꯨꯅ ꯂꯥꯏ ꯀꯧꯊꯣꯛꯂꯨꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯊꯋꯥꯏ ꯊꯥꯗꯨꯅ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫